ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯕ꯭ꯔꯤꯟꯖꯜ ꯃꯁꯥꯂꯥ ꯀꯣ ꯈꯥꯃꯦꯟ ꯃꯄꯨꯝ ꯊꯣꯡꯕꯁꯦ ꯑꯣꯏꯅ ꯉꯁꯤꯗꯤ ꯇꯧꯒꯦꯅ ꯇꯧꯋꯦ ꯃꯁꯤ ꯇꯟꯒ ꯆꯥꯔꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯤ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯃꯁꯥꯂꯥꯁꯦ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯏꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯡꯕ ꯍꯧꯔꯒꯦ ꯑꯗꯣ ꯑꯩ ꯊꯥꯎ ꯆꯥꯃꯁ ꯑꯃ ꯂꯧꯔꯒ ꯈꯥꯡ ꯃꯆꯥꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯍꯜꯂꯦ ꯊꯥꯎꯁꯦ ꯁꯥꯍꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ टमाटर मचा अनी लौजरे टमाटर को मपू मचा अनी लौरे अदुगा टमाटर जिगा अइना चनम पीस 10 मंगामुक लौरे को मागी अखोपा चनम अखोपा अदुगा सिंग मचा अमा अदुइदो लौजरे अदुगा यूबी यूबी से हापसु याइ हापत्रसु याइ को अदो अइना यूबी अतोटपा खरा लेरमे अदो मासे यूबी कनो अमा लौरे स्लाइस अमा लौरे अदुगा मासे मचा मचा पाहले को अदो सिजे हुजि मसाला कमायना सेमदोइनो दो उचरगे अदई खांगदा हजिक थावदि सारगा लेरे दे टमाटर हाना हापचनजरनी सिगी टमाटर जे सुमायना ngौथोइसे मागी थाव खितंगदा मागी होरन टमाटर गी मनम अहिंगबा मनम नमबदो अदु नमदेको अदु नमदबगी सुमायना थावदा खितंग यामदबिदा ngahakhtang kaino tahonba wani टमाटर से मागी मनमदो हानबको मागी अदु हावबा हेंकटनबगी तौबा अदुगा सिसदा आई चनम सिसु हापचरगे सि लोइमकसे आई ग्राइंडर दा पेस्ट ओइना सेमजदोइनिको अदुगा आई सि काइनो जिसु हापे यूबी जिसु हापे अदुगा सिदा सिंग मतेक मनाव अम लौजरेको सिंगजे अदु जिसु हापचनजरगे अदुगा सिंग ngahakhtang मिनिट अनि मुक कनो तहलनिको ngौरनी अदुगा आई हजिक पेस्ट सेमनबा आई ग्राइंडर दा अदुम ग्राइंडर की जार दा लौरगा पेस्ट सेमजरनी आई चना तंखाय लेजरा लैबको अदुगी चना तंखाय से हापगे अदुबुसी हापत्रगा सो खोइना बेसन खितंग हापदा दुम याइको अदाइना चना तंखाय से लेबगी आई चना तंखाय से सिजे चमच अनि लौजरे अदुगा आई सिजे जो ओरेन सुबदा हापनिको हजी यारनी आई हापचनजरगे ग्राइंडर दा आई पेस्ट सेमनबको ग्राइंडर की जार दा हापचनजरे अदुगा आई हजिक सिसे पेस्ट सेमनी अदुगा आई हजिक फदिगोम मना चामगा लेबको अदु हापचरगे खांग नो कनो थाव खितंग हापगा थाव यामदे चामच अमतंग हापिजिबो अदुगा सिगी ब्रिंजल जे हाइफेट थाव थोकबा हाइतारे अदु तोरगा इंजांग जे थोंगेनिको अदु आई हजिक थाव जे सारे अदुना हजिक हापचनजरगे सिसे सिगी ब्रिंजल मपुम थोंबजे को आई कइनोम हाइजाउद्रे सिगी जे ब्रिंजल जे फजना आइना तीन कैका येंगबा मतुंगदने को फजना सामथोकजरगा आई सुमाइना खाइजरेको सिजे तु यong सुमाइना मयाइदा मरी थोकना खाइरे खंब्रा हवरे मसाला मयामदो चंगनबगी अदुना सिजे तीन कैका लोइमक फजना चामगा फजना तीन यावब्रा खोत्रा दु फजना येंगा आई सुमाइना खाइजरेको सिदा उरिजे सिजे तो हाइना खाइरगा लोइमक अतै जिसु लोइम खाइजरे अदुगा कनो तौदोइनिको सिजा थाव खितंगदा माजे याम नतबिदा चामच अमगुम्बा थावदने मागी साइज सिंगजे खितंग ngौथोपीबको अदुना सिगे इंजांग नॉन वेज कुमा चाबा यादबा निमित्तदि याम फैको याम हावे सि हजि यारेको मागी साइड अनिमकसे दुना आई लौथोकजरगे अदुगा हजिक इंजांग थोंबा हौजरगे अदुना आई हजिक थाव चामच अहुम हापजरे अदुगा आई कई हापतोइनो अदु उचरगे मथंग मथंग हजि आई थाव जे सारेको आई हिंगोंदे हेक्सबा करी पताने अदु आई सामथोकजरे अदुगा आई हजि हापगे सिजे ए इहान हानबदा हंगाम मरु को खितंग लौजरे 1/4 स्पून हाइतारे को अदु ngौरनी अदुगा आई करी पता हापचनजरे अदुगा आई जीरा चामच तंखाय अमा हापजरेको सिलेम पोखायहलनी जीरा जे फजना
ꯑꯗꯨꯒ ꯑꯩ ꯇꯤꯜꯍꯧ ꯃꯄꯨꯝ ꯑꯃ ꯂꯧꯖꯔꯦꯀꯣ ꯇꯤꯜꯍꯧꯁꯦ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯑꯃ ꯑꯗꯨꯒ ꯑꯩ ꯄꯤꯛ ꯄꯤꯛꯅ ꯍꯧꯖꯤꯛ ꯀꯛꯆꯔꯦ ꯁꯤꯁꯦ ꯍꯥꯞꯄꯒꯦ ꯁꯤꯁꯦ ꯉꯧꯔꯅꯤ ꯍꯥꯟꯅ ꯑꯩ ꯁꯤꯁꯤꯗ ꯐꯗꯤꯒꯣꯝ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯔꯒꯦ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯑꯗꯨꯒ ꯖꯤꯔꯥꯁꯤꯗꯤ ꯉꯁꯥꯏꯁꯨ ꯖꯤꯔꯥ ꯃꯄꯨꯝ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯑꯩ ꯖꯤꯔꯥ ꯇꯪꯈꯥꯏ ꯑꯃꯇꯪ ꯍꯥꯞꯄꯦꯀꯣ ꯆꯥꯃꯁ ꯁꯤꯁꯦ ꯃꯤꯅꯤꯠ 4-5 ꯉꯧꯖꯔꯅꯤꯀꯣ ꯇꯤꯜꯍꯧꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯨꯟꯖꯜꯂꯛꯑꯅꯤ ꯌꯥꯝ ꯊꯨꯅ ꯃꯨꯟꯕꯅꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯃꯨꯟꯖꯜꯂꯛꯑꯦꯀꯣ ꯃꯥ ꯄꯤꯡ ꯑꯣꯏꯁꯜꯂꯛꯑꯦ ꯀꯩꯅꯣꯁꯦ ꯌꯥꯔꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯁꯤꯗ ꯃꯆꯨꯁꯦ ꯑꯩ ꯍꯥꯞꯄꯒꯦꯀꯣ ꯑꯗꯣ ꯃꯆꯨꯁꯦ ꯆꯥꯃꯁ ꯑꯃꯁꯨ ꯐꯥꯗꯕ ꯀꯩꯒꯤꯅꯣꯗꯤ ꯌꯥꯝ ꯌꯥꯝꯗꯦꯕꯀꯣ ꯑꯩ ꯌꯦꯟꯁꯥꯡꯁꯦ ꯑꯗꯨꯅ ꯆꯥꯃꯁꯁꯨ ꯐꯥꯗꯕ ꯑꯃ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯆꯥꯃꯁ ꯑꯃꯒ ꯍꯥꯞꯆꯔꯦ ꯊꯨꯝꯁꯤꯁꯨ ꯑꯩꯅ ꯌꯥꯝꯗꯕꯅꯤꯅ ꯆꯥꯃꯁ ꯑꯃ ꯐꯥꯖꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯃꯁꯥꯂꯥ ꯄꯦꯁꯇꯣ ꯁꯤꯗ ꯂꯩꯔꯦ ꯈꯥꯃꯦꯟ ꯁꯤꯟꯕꯅꯦ ꯑꯗꯒꯤ ꯌꯨꯕꯤ ꯈꯤꯇꯪꯒ ꯑꯗꯒꯤ ꯆꯅꯥ ꯈꯔꯒ ꯇꯧꯖꯈꯤꯕꯗꯣ ꯄꯦꯁ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯄꯩꯅꯤꯀꯣ ꯃꯥꯏ ꯃꯆꯨꯁꯦ ꯀꯩꯅꯣ ꯑꯣꯜꯂꯤꯁꯦ ꯑꯗꯨꯒ ꯆꯅꯝꯒ ꯑꯗꯨꯏꯗꯣ ꯁꯤꯁꯦ ꯍꯥꯞꯆꯔꯒꯦ ꯁꯤꯗ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯣꯏꯆꯔꯁꯦ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦꯀꯣ ꯃꯥꯒꯤ ꯃꯅꯤꯟꯗ ꯍꯥꯟꯅ ꯃꯨꯟꯖꯜꯂꯛꯑꯦ ꯃꯁꯥꯂꯥꯁꯤꯡꯁꯦ ꯑꯗꯣ ꯃꯁꯥꯂꯥꯁꯦ ꯃꯨꯟꯖꯜꯂꯒ ꯑꯩ ꯉꯁꯥꯏꯒꯤ ꯈꯥꯃꯦꯟꯗꯣ ꯍꯥꯞꯆꯔꯒꯦ ꯁꯤꯁꯤꯗ ꯈꯥꯃꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯪꯅꯕ ꯑꯩ ꯐꯖꯅ ꯇꯣꯠꯁꯟꯖꯔꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯇꯣꯠꯁꯟꯖꯔꯦꯀꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕꯅꯤꯀꯣ ꯁꯤꯁꯦ ꯈꯥꯃꯦꯟꯗꯣ ꯃꯁꯨꯡ ꯑꯣꯏꯅ ꯉꯁꯥꯏ ꯈꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯆꯪꯅꯕꯅꯦ ꯑꯩ ꯂꯣꯏꯅꯃꯛ ꯐꯖꯅ ꯇꯣꯠꯁꯟꯖꯔꯅꯤ ꯁꯤꯁꯤꯒ ꯇꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯣꯠꯂ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕ ꯑꯗꯨꯝ ꯊꯝꯕꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯇꯥꯔꯗꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤꯗꯣ ꯈꯤꯇꯪ ꯃꯤꯅꯤꯠ 3-ꯃꯨꯛꯇꯪ ꯈꯨꯝꯖꯤꯟꯖꯔꯒ ꯊꯝꯃꯒꯦꯀꯣ ꯃꯥꯒꯤ ꯃꯅꯨꯡꯗꯣ ꯂꯣꯏ ꯆꯪꯅꯕꯒꯤ ꯍꯧꯖꯤꯛ ꯁꯤꯁꯦ ꯌꯥꯔꯅꯤꯀꯣ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯑꯗꯨꯅ ꯑꯩ ꯁꯤꯁꯤꯗ ꯃꯍꯤ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯥꯏ ꯀꯩꯅꯣꯁꯦ ꯃꯨꯜꯍꯜꯂꯒꯦ ꯃꯍꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯒ꯭ꯔꯥꯏꯟꯗꯔꯗꯨꯗ ꯑꯩꯅ ꯇꯦꯡꯖꯟꯖꯔꯦꯀꯣ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯆꯔꯦ ꯁꯤ ꯒꯔꯝ ꯃꯁꯥꯂꯥꯁꯦ ꯆꯥꯃꯁ ꯑꯃ ꯐꯥꯗꯕ ꯑꯃ ꯍꯥꯞꯆꯔꯒꯦꯀꯣ ꯃꯥ ꯁꯧꯕꯁꯤꯗ ꯃꯥꯏ ꯃꯅꯝꯁꯦ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯃꯁꯥꯂꯥꯁꯦ ꯆꯪꯅꯕꯒꯤ ꯀꯥꯁꯃꯤꯔꯤ ꯆꯤꯂꯤ ꯄꯥꯎꯗꯔ ꯀꯣ ꯃꯆꯨꯒꯤ ꯑꯣꯏꯅꯕꯗꯣ ꯑꯗꯨꯏꯗꯨꯃ ꯍꯥꯞꯆꯔꯦ ꯏꯟꯖꯥꯡꯁꯦ ꯃꯆꯨ ꯐꯖꯅꯕ ꯑꯗꯨꯒ ꯑꯩ ꯁꯤꯁꯦ ꯈꯨꯝꯃꯒ ꯊꯝꯖꯔꯒꯦ ꯑꯩ ꯏꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯃꯨꯜꯂꯕ ꯌꯦꯡꯖꯔꯒꯦꯀꯣ ꯍꯥꯏꯅ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯒꯦ ꯃꯨꯟꯗꯤ ꯃꯨꯜꯂꯦ ꯈꯤꯇꯪꯃꯨꯛ ꯀꯥꯁꯟꯒꯦ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯁꯨ ꯈꯥꯃꯦꯟꯁꯤꯁꯨ ꯂꯣꯏ ꯃꯨꯜꯂꯦꯀꯣ ꯍꯧꯖꯤꯛ ꯌꯥꯔꯅꯤ ꯈꯥꯃꯦꯟꯁꯤꯁꯨ ꯑꯗꯨꯒ ꯃꯅꯨꯡꯗꯁꯨ ꯐꯖꯅ ꯆꯪꯉꯦ ꯈꯥꯃꯦꯟꯁꯤꯒꯤꯀꯣ ꯑꯗꯨꯒ ꯃꯍꯤ ꯌꯥꯝꯗꯅ ꯑꯗꯨꯝ ꯇꯟꯒ ꯆꯥꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯥꯛꯀ ꯆꯥꯕ ꯑꯣꯏꯔꯣꯀꯣ ꯅꯪꯅ ꯆꯥꯕꯒꯤꯗꯤ ꯆꯞ ꯆꯥꯔꯅꯤ ꯁꯤ ꯃꯍꯤ ꯈꯔ ꯂꯥꯡꯍꯟꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯇꯟꯒ ꯆꯥꯖꯗꯣꯏꯅꯦ ꯑꯗꯨꯅ ꯃꯍꯤꯁꯤ ꯂꯥꯡꯍꯜꯂꯔꯣꯏꯒꯦ ꯁꯤꯁꯦ ꯆꯞ ꯆꯥꯔꯦ ꯑꯔꯣꯏꯕꯗ ꯑꯩꯅ ꯒ꯭ꯔꯥꯎꯟꯅꯠ ꯂꯩꯕꯋꯥꯏ ꯑꯁꯨꯕꯗꯣ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯊꯝꯃꯦ ꯂꯩꯕꯋꯥꯏ ꯑꯁꯨꯕꯁꯦ ꯀꯩꯅꯣꯗ ꯍꯥꯞꯄꯒꯤ ꯈꯣꯠꯄꯒꯤꯀꯣ ꯑꯗꯨꯏꯗꯣ ꯑꯩ ꯈꯤꯇꯪ ꯍꯥꯞꯆꯔꯒꯦ ꯃꯥꯒꯤ ꯍꯥꯎꯕ ꯍꯦꯟꯅꯕꯒꯤꯀꯣ ꯑꯗꯣ ꯂꯩꯕꯋꯥꯏ ꯑꯁꯨꯕꯁꯦ ꯆꯥꯃꯁ 3ꯃꯨꯛ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯏꯟꯖꯥꯡꯁꯤꯗ ꯑꯔꯣꯏꯕꯗ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯨꯟꯗꯤ ꯃꯨꯜꯂꯦꯀꯣ ꯑꯗꯣ ꯂꯩꯕꯋꯥꯏ ꯍꯥꯞꯄꯗꯨꯒꯤ ꯃꯥꯒꯤ ꯇꯦꯁꯇꯣ ꯀꯩꯅꯣ ꯇꯧꯅꯕ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 2ꯗꯪ ꯈꯨꯝꯃ ꯊꯝꯃꯒ ꯑꯩ ꯃꯨꯠꯊꯠꯆꯔꯒꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯌꯥꯔꯦꯀꯣ ꯃꯤꯅꯤꯠ 2 ꯊꯝꯃ ꯃꯇꯨꯡꯗ ꯏꯟꯖꯥꯡꯁꯦ ꯑꯗꯨꯅ ꯑꯩ ꯁꯤ ꯍꯧꯖꯤꯛ ꯃꯨꯠꯊꯠꯆꯔꯒꯦ ꯌꯥꯝ ꯐꯖꯅ ꯅꯪ ꯑꯗꯣ ꯃꯍꯤ ꯂꯥꯡꯍꯟꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯑꯩ ꯆꯥꯛꯀ ꯆꯥꯕ ꯑꯣꯏꯇꯥꯔꯗꯤ ꯃꯍꯤ ꯈꯤꯇꯪ ꯂꯥꯡꯅ ꯑꯗꯨꯝ ꯇꯣꯠꯅꯕꯒꯤ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯣ ꯇꯟ ꯇꯣꯠꯄꯒꯤ ꯅꯠꯇ꯭ꯔꯒ ꯕꯥꯀꯔꯤꯒ ꯆꯥꯕꯒꯤꯗꯤ ꯆꯞ ꯆꯥꯔꯦ ꯁꯤꯁꯦꯀꯣ ꯄꯔꯥꯊꯥꯒ ꯆꯥꯕ ꯑꯣꯏꯔꯣ ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯇꯣꯛꯆꯔꯒꯦ ꯂꯣꯏꯁꯤꯟꯖꯔꯦ ꯕ꯭ꯔꯤꯟꯖꯜ ꯃꯁꯥꯂꯥ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯥꯃꯦꯟ ꯃꯄꯨꯝꯗꯣ ꯑꯗꯨ ꯈꯥꯃꯦꯟ ꯃꯆꯥ ꯃꯄꯨꯝ ꯑꯗꯨꯏꯗꯣ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯦ
ꯌꯥꯝꯅ ꯆꯣꯠꯅꯗꯤ ꯊꯣꯡꯗ꯭ꯔꯦ ꯀꯪꯅ ꯊꯣꯡꯉꯦꯀꯣ ꯉꯥꯁꯦ ꯉꯧꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒ ꯃꯁꯥꯂꯥ ꯁꯦꯝꯃꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯍꯥꯏꯔꯒ ꯕ꯭ꯔꯤꯟꯖꯜ ꯃꯁꯥꯂꯥꯁꯦ ꯇꯟꯒ ꯅꯠꯇ꯭ꯔꯒ ꯄꯔꯥꯊꯥꯒ ꯆꯥꯕ ꯑꯣꯏꯔꯣ ꯆꯥꯛꯀ ꯆꯥꯕ ꯑꯣꯏꯔꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯁꯤꯒꯤ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯀꯩꯅꯣ ꯈꯥꯃꯦꯟ ꯃꯄꯨꯝ ꯊꯣꯡꯕꯁꯦꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯍꯧꯖꯤꯛ ꯉꯁꯤ ꯇꯟꯒ ꯆꯥꯅꯕ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯛꯎ ꯑꯇꯣꯞꯄ ꯑꯅꯧꯕ ꯀꯔꯝꯕ ꯑꯩ ꯊꯣꯡꯕ ꯌꯥꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯞꯆꯔꯤꯕꯁꯤꯁꯨ ꯃꯌꯥꯝꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯀꯃꯦꯟꯁꯇꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯍꯥꯏꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯇꯧꯗ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯅ